Union Chemical and Fertilizer Minister Bhagwanth Khuba ngasi Manipura PAIKHATKADABA TONGANBA Health Kamari Leinaba Project mga Shanggakhre Project Marina National Dedication TOUKHRE AMADI Project Anina UYUNG TAMKHRE Union Health and Family Welfare Minister Dr. Mansukh Mandavia Yauna Assam Chief Minister Himanta Biswa Sarma Tripura Chief Minister Manik Saha Union Chemical and Fertilizer Bhagwanth Khuba Tonganba Mafam Singdagi online ki kuthangda North East Region da PAIKHATKADABA Tonganba Health Kamari Leinaba Infrastructure ge project sing amade National Institute of Pharmaceutical Education and Research NIPR Guwahati Sangaba Yauna NIPR Hyderabad amade NIPER Reverely UYUNG Tambagi Thoram Adu ngasi Pungfam Amadada Pangthokibani Thauram say state asigi oinasu Jenimski auditorium da online ki kuthang da health kamari leinaba official kayana saru yaduna pangthokhi Thauram maduda Manipur lenga ki health services ki director KH Sasikumar Mangang Jenims ki director Dr. L Deben NHM ki state mission director Dr. N Somorzit family welfare ki director L Tomtv Jenims ki medical superintendent Dr. Kes Lokeshwar Amade health and family welfare ki engineering cell ki chief engineer T. Ravindra Kumar President Member Oina Sarugakhe. Ngasi gi Manipur yauna North East Region gi Oina Shanggakhre amadi UYUNG tamkhiba project sing ado PM Avim amadi ECRP2 gi makhada packet project sing ne state asigi Oina Shanggakhre dedication tauba amadi UYUNG tamkhiba project ado puna taraga mathoi ne project sing adugi apunba senfam na lupa crore kutraga nithoi ka lakh futara nithoi rom ne State asigi oina ngasi Shanggakhre project sing adude Thoubal district ke manung chanbada laiba Langathel amade Ningombamda laiba Ayushman Arogya Mandir Imphal East district ke manungda laiba Khurai Sajor Laikai ke Ayushman Arogya Mandir Bisnupur district ke Wangu Halupta laiba Ayushman Arogya Mandir Kalching district ke Nungu Chairengda laiba Ayushman Arogya Mandir ne Dedication Taukhiba project sing aduna Jenimsda laiba critical care block Fragile District ke Sub-District Hospital da laiba Integrated Public Health Laboratory IPHL More IPHL Jiribam District Hospital ni amade UYUNG tamkhiba project sing aduna IPHL Tamenglong District Hospital amade IPHL District Hospital kamtong ni Thauram adu online ki kuthangda Manipur yauna Assam Tripura Arunachal Pradesh Nagaland Meghalaya Mizoram Hyderabad Revareli amadi Ahmedabad da health ki makok thongba official kaya yauna Pumpham ama hektada ngakpigani khaktada pangthokibani Thauram aduga mari lainana Union Health and Family Welfare Minister Dr. Mansukh Mandavia na hai North East da ahenba meeting thamduna ngasi health kamari lainaba tongan project kaya sangariba UYUNG tamliba amade nation da dedication tawriba ase yamna singthaningai oiba amane Prime Minister Narendra Modi na North East region asida ahenba meeting thamde Ngasi di region ase hiram khudimukta chawkhatpagi lambida thangsilakle ngasi laibak asida dedication tawriba NIPR Guwahati asina pharmaceutical ge lamda region asida achawba ahongba ama purakani thajai haina mangna makata ke देश बदल रहा है देश आगे बढ़ रहा है नया भारत का निर्माण हो रहा है एक नया भारत मोदी जी की कल्पना का भारत स्वस्थ हो समृद्ध हो देश के सभी नागरिक को सभी प्राथमिक सुविधाएं उपलब्ध हो हेल्थ एक्सेसिबल हो हेल्थ अफोर्डेबल हो वसुधैव कुटुंबकम की धारणा को पूरी करने के लिए सभी देश का हेल्थ मैन पावर और क्षमता का देश के लिए भी उपयोग हो और विश्व कल्याण के लिए भी उपयोग हो उसमें हमारा नॉर्थ ईस्ट की भूमिका भी महत्वपूर्ण रहे Ngasi gi Thauram aduga mari lainana HSM ke State Mission Director Dr. N Somorzit hai ngasi sangariba UYUNG tamliba amadi dedication tawriba project sing asina mathau ningthina pangthorakpa matamda state asigi miyam maru oina lairaba singda achawba kanaba ama pirakani center na health ki lamda asigumba thausil sing paikhalakliba ase thagatningai ni haina mangna makata ke IPHL akoigi integrated public health lab to Parbung ne SDS sub district hospital More ne aduga Jiribam ne sidazu akoi saba hojare aduga masigi pulapna akoi handak ngasi Manipur gi akoi na foundation stone ne andagi inauguration ne aduga dedication ne laise pulapna health facilities trama thoini ngasi gi ngasi bogi da akoi na thaba pangkhalise ataizu akoi saba tender process la leijari aduga masigi mission ji prime minister gi mission ji
2026 fawba chathakadaba kenoni aduna phase wise da oina mathang mathang paikhat charakpani ana masigi mayam ji health facility mayam ji complete oira kanda di akhoi manipur gi ju public health system da yamna kanaba madi mayam gi public ki kanaba oira kani na thase